ꯑꯩꯈꯣꯏꯅ ꯉꯁꯤꯐꯥꯎꯗ ꯁꯦꯟꯇꯔꯅ ꯇꯧꯔꯛꯄ ꯈꯨꯗꯤꯡꯃꯛ ꯍꯥꯏꯕꯗꯤ ꯀꯨꯀꯤꯗ ꯍꯦꯟꯅ ꯁꯞꯄꯣꯔꯠ ꯇꯧꯕ ꯏꯀ꯭ꯋꯤꯚꯤꯂꯦꯟ ꯊꯕꯛ ꯇꯧꯗꯕ ꯑꯗꯨꯗꯒꯤ ꯂꯥꯛꯏꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯨ ꯉꯥꯏꯔꯦ ꯌꯦꯡꯉꯒ ꯑꯗꯨꯝ ꯂꯩꯕ ꯍꯥꯏꯔꯨꯔꯒ ꯃꯈꯣꯏꯗꯤ ꯑꯣꯔꯗꯔ ꯄꯤꯗꯦ ꯈꯣꯠꯇꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯅꯦꯁꯅꯦꯜ ꯃꯦꯗꯤꯌꯥꯗ ꯑꯃ ꯄ꯭ꯔꯦꯁ ꯃꯤꯠ ꯑꯃ ꯇꯧꯕꯤ ꯗꯦꯠ 28ꯗ ꯑꯗꯨꯒ ꯗꯦꯠ 30ꯗꯅ ꯑꯩꯈꯣꯏ ꯃꯈꯣꯏꯒꯤ ꯒ꯭ꯔꯨꯞꯁꯤꯒ ꯑꯩꯈꯣꯏꯒ ꯃꯥꯟꯅꯔꯒ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯑꯃꯁꯨꯡ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔꯒ ꯑꯍꯨꯝꯁꯦ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯟꯕꯅꯤ ꯃꯦꯃꯣꯔꯦꯟꯗꯝꯁꯦ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯊꯣꯛꯈꯤꯕ ꯏꯔꯥꯡꯗ ꯇꯥꯡ 19ꯗꯗꯤ ꯄꯨꯔꯥ ꯑꯦꯚꯤꯗꯦꯟꯁ ꯑꯣꯏꯅ ꯍꯥꯏꯕꯗꯤ ꯃꯣꯔꯦꯗ ꯇꯧꯈꯤꯕ ꯇꯣꯔꯆꯔ ꯏꯟ ꯗ ꯗꯤꯁꯇ꯭ꯔꯤꯛ ꯃꯣꯏ 9ꯗ ꯆꯠꯊꯈꯤꯕ ꯃꯌꯥꯝꯗꯨꯒꯤ ꯉꯁꯤꯐꯥꯎꯗ ꯇꯧꯔꯛꯇꯕ ꯁ꯭ꯇꯦꯠꯅ ꯌꯦꯡꯉꯛꯇꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯃꯈꯣꯏꯗ ꯃꯦꯃꯣꯔꯦꯟꯗꯝꯁꯤ ꯄꯤꯔꯒ ꯏꯀ꯭ꯋꯤꯚꯤꯂꯦꯟ ꯊꯕꯛ ꯇꯧꯕꯤꯌꯣꯅ ꯍꯥꯏꯕꯒꯤ ꯃꯦꯃꯣꯔꯦꯟꯗꯝꯗꯨ ꯄꯤꯔꯒ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯑꯊꯨꯕ ꯃꯇꯝꯗ ꯃꯣꯏꯁꯨ ꯇꯁꯦꯡꯅ ꯃꯣꯏ ꯗꯥꯏꯔꯦꯛꯂꯤ ꯎꯅꯕꯗꯨꯗꯤ ꯐꯪꯗꯦ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯗꯨꯅ ꯍꯥꯏꯔꯛꯄꯗꯁꯨ ꯃꯣꯏꯁꯨ ꯑꯗꯨꯒꯤ ꯀꯟꯅ ꯈꯟꯅꯔꯤ ꯚꯣꯠꯁꯤ ꯀꯩꯒꯤ ꯍꯥꯏꯔꯦ ꯑꯗꯨ ꯚꯣꯠꯁꯦ ꯇꯁꯦꯡꯅ ꯂꯣꯏꯈ꯭ꯔꯦ ꯑꯃꯤꯠ ꯁꯥꯍ ꯃꯁꯥꯃꯛꯅꯁꯨ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈꯤꯕ ꯂꯩꯔꯝꯃꯤ ꯄ꯭ꯔꯦꯁ ꯃꯦꯗꯤꯌꯥꯗ ꯚꯣꯠ ꯍꯥꯏꯗꯣꯔꯛꯑꯕ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯇꯪ ꯇꯥꯕ ꯑꯃ ꯂꯥꯛꯑꯅꯤ ꯍꯥꯏꯕ ꯄꯣꯠꯇꯣ ꯀꯔꯤ ꯇꯪ ꯇꯥꯕ ꯂꯥꯛꯀꯗꯣꯏꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯕ ꯅꯠꯇ꯭ꯔꯦ ꯍꯧꯖꯤꯛꯁꯦ ꯇꯁꯦꯡꯅ ꯌꯥꯝ ꯂꯨꯕ ꯄꯣꯔꯁꯟꯁꯨ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯣꯏꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯤꯆꯨꯋꯦꯁꯟ ꯅꯍꯥꯟ ꯑꯩꯈꯣꯏ ꯔꯤꯖꯟ ꯚꯣꯠ ꯍꯥꯏꯗꯣꯛꯄ ꯃꯇꯝꯗ ꯑꯣꯏꯔꯛꯄ ꯄꯣꯠꯁꯤꯅꯗꯤ ꯈꯤꯇꯪ ꯑꯐꯕ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤꯁꯨ ꯈꯜꯂꯤ ꯑꯗꯣ ꯈꯜꯂꯦ ꯍꯥꯏꯗꯅ ꯂꯩꯊꯣꯛꯄꯗꯤ ꯌꯥꯗꯦ ꯉꯁꯤ MLA 10ꯅꯁꯨ ꯃꯃꯥꯡꯗ ꯍꯟꯗꯛꯁꯨ ꯑꯗꯨꯝ ꯃꯣꯏ ꯗꯤꯃꯥꯟ ꯇꯧꯔꯛꯏꯗꯨꯅꯤ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯁꯔꯀꯥꯔꯁꯤ ꯀꯔꯤꯅꯣ ꯁꯤꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯁꯦ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯅ ꯑꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯃꯃꯥꯡ ꯚꯣꯠꯇꯁꯨ ꯍꯥꯏꯖꯈꯤꯗꯣ ꯄ꯭ꯔꯖꯥꯒ ꯃꯥꯟꯅꯔꯒ ꯆꯠꯃꯤꯟꯅꯕ ꯍꯥꯏꯕ ꯄꯣꯠꯇꯣ ꯆꯠꯃꯤꯟꯅꯗꯕꯗꯒꯤ ꯉꯁꯤ ꯁꯨꯃꯥꯏꯅ ꯂꯥꯛꯑꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯂꯥꯟꯁꯦ ꯂꯣꯏꯕ ꯅꯠꯇꯦ ꯌꯥꯝ ꯂꯨꯕ ꯄꯣꯔꯁꯟꯅꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯇꯁꯦꯡꯅ ꯁꯦꯟꯇꯔꯗ ꯀꯩ ꯂꯥꯎꯊꯣꯔꯛꯇꯣꯏꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯍꯥꯏꯕꯗꯤ ꯁꯦꯄꯔꯦꯠ ꯍꯥꯏꯔꯛꯄꯁꯨ ꯌꯥꯏ ꯇꯝ ꯉꯝꯄꯣꯠꯇꯦ ꯃꯔꯝꯗꯤ ꯃꯣꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯃꯣꯏꯅ ꯉꯁꯤꯐꯥꯎꯗ ꯂꯧꯔꯛꯏꯕ ꯆꯍꯤ ꯑꯃꯒꯤ ꯊꯥ ꯑꯃ ꯐꯥꯔꯕꯐꯥꯎꯁꯤꯗ ꯂꯧꯔꯛꯏꯕ ꯁ꯭ꯇꯦꯠ ꯃꯌꯥꯝꯁꯤꯅꯗꯤ ꯑꯩꯈꯣꯏꯗ ꯀꯩꯁꯨ ꯌꯦꯡꯗꯦ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯃꯤꯌꯥꯝꯅ ꯂꯣꯏ ꯈꯪꯉꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯇꯁꯦꯡꯅ ꯃꯁꯤꯒꯤ ꯄꯣꯠꯁꯤꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯗ꯭ꯔꯒꯁꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯒꯣꯚꯔꯅꯔ ꯑꯃꯁꯨꯡ CMꯗꯁꯨ ꯁꯤꯒꯤ ꯃꯦꯃꯣꯔꯦꯟꯗꯝꯁꯦ ꯅꯍꯥꯟꯗꯤ ꯍꯣꯟꯖꯩ ꯒꯣꯚꯔꯅꯔ ꯃꯁꯥꯃꯛꯇꯨꯗꯤ ꯃꯥ ꯎꯅꯕ ꯐꯪꯈꯤꯗ꯭ꯔꯦ ꯃꯔꯝꯗꯤ ꯐ꯭ꯂꯠꯀꯤ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯑꯣꯐꯤꯁ ꯕꯤꯌꯔ ꯀꯩꯀꯩ ꯃꯌꯥꯝꯗꯣ ꯆꯪꯕ ꯈꯣꯠꯄ ꯌꯥꯗꯕꯗꯒꯤ ꯃꯥꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯏꯗꯨꯅ ꯃꯥꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯃꯦꯃꯣꯔꯦꯟꯗꯝꯁꯦ ꯍꯥꯟꯅ ꯄꯤꯕꯤꯌꯨ ꯍꯥꯏꯗꯅ ꯃꯉꯣꯟꯗꯁꯨ ꯄꯤꯁꯟꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯁꯨ ꯄꯨꯜꯂꯤꯉꯩꯁꯤꯗ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯐꯝ ꯖꯒꯥꯗꯣ ꯃꯥꯒꯤ ꯑꯣꯐꯤꯁ ꯑꯃꯁꯨꯡ ꯔꯦꯁꯤꯗꯦꯟꯗꯣ ꯈꯔ ꯐꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯧꯖꯔꯤ ꯑꯗꯣ ꯂꯧꯖꯕꯁꯤꯗ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯔꯛꯏꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯎꯅꯅꯤ ꯍꯥꯏꯕ ꯄꯣꯠꯇꯨꯃꯁꯨ ꯍꯥꯏꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ MLA 10ꯒꯤ ꯄꯣꯠꯁꯤꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯪꯁꯤꯜꯂ ꯂꯥꯛꯄꯅꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗ ꯊꯥꯔꯛꯄꯁꯦ ꯑꯩ ꯇꯁꯦꯡꯅ ꯃꯦꯗꯤꯌꯥꯒꯤ ꯊ꯭ꯔꯨꯗ ꯍꯥꯏꯔꯔꯣꯏꯒꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯏꯁꯥꯅ ꯑꯗꯨꯝ ꯏꯃꯥꯏꯒꯤ ꯃꯩꯔꯥꯅ ꯇꯛꯇꯅ ꯂꯥꯛꯄꯅꯤ ꯃꯈꯣꯏꯁꯦ ꯂꯥꯛꯄꯗꯨꯗ ꯌꯦꯡꯉꯨ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯦ ꯀꯩꯅꯣꯒꯤ ꯃꯥꯔꯆꯀꯤ ꯗꯦꯠ 15 ꯐꯥꯎꯗꯤ ꯃꯣꯏ ꯖꯤꯡꯒ ꯌꯦꯟꯕ ꯈꯣꯠꯄ ꯂꯦꯟꯁ꯭ꯂꯥꯏꯗꯇꯒꯤ ꯀꯩꯗꯒꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯏ 15 ꯐꯥꯎꯗꯤ ꯃꯣꯏ ꯀꯩꯅꯣ ꯇꯧꯕꯁꯦ ꯁꯤꯟꯕ ꯉꯝꯈꯤꯔꯣꯏ ꯍꯥꯏꯔꯦ ꯑꯩꯈꯣꯏ ꯆꯪꯗꯕ ꯅꯠꯇꯦꯕ ꯑꯗꯨꯗꯒꯤ ꯁ꯭ꯄꯤꯀꯔ ꯃꯁꯥꯁꯨ ꯃꯣꯏꯕꯥꯅꯤꯁꯨ ꯕꯣꯜ ꯀꯥꯎꯊꯣꯛ ꯀꯥꯎꯁꯤꯟ ꯇꯧ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯂꯨꯔꯕ ꯇꯥꯏꯃꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯎꯔ ꯂꯥꯛꯄ ꯄꯣꯠꯁꯤꯁꯨ ꯃꯣꯏꯅ ꯃꯦꯗꯤꯌꯥ ꯊꯣꯛꯀꯅꯨ ꯑꯩꯈꯣꯏ ꯊꯣꯛꯇꯅ ꯂꯩꯔꯛꯄ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯌꯦꯡꯉꯨ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯤꯌꯔꯃꯦꯟꯁꯨ ꯉꯥꯏꯔꯦ ꯍꯧꯖꯤꯛ ꯗꯦꯜꯂꯤꯗ ꯂꯩ ꯍꯥꯏꯔꯦ ꯃꯥꯅ ꯍꯥꯏꯔꯦ ꯑꯁꯣꯝ ꯗꯦꯜꯂꯤꯗ ꯚꯥꯕꯟꯗ ꯀꯧꯔꯒ ꯐꯝꯒꯗꯕꯅꯤ ꯍꯥꯏꯔꯦ ꯁꯣꯝꯗ ꯁ꯭ꯄꯤꯀꯔꯅ ꯍꯥꯏꯔꯦ ꯃꯣꯏ ꯃꯁꯦꯟꯁꯨ ꯑꯗꯨꯝ ꯇꯧꯅ ꯂꯩꯔꯦ ꯁꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯊꯝꯈꯤꯗꯣꯏꯅꯣ ꯍꯥꯏꯕ ꯄꯣꯠꯁꯤꯃꯁꯨ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯄ꯭ꯔꯦꯁ ꯃꯤꯠꯀꯤ ꯊ꯭ꯔꯨꯁꯤꯗꯁꯨ ꯑꯃꯨꯛ ꯍꯟꯅ ꯍꯪꯖꯔꯤ ꯑꯩꯈꯣꯏꯁꯨ ꯈꯥꯡꯕ ꯌꯥꯕ ꯈꯥꯡꯉꯒ ꯑꯦꯁꯦꯝꯕ꯭ꯂꯤ ꯂꯣꯏꯕ ꯃꯇꯨꯡꯗꯒꯤ ꯃꯣꯏ ꯇꯛꯅꯔꯒ ꯅꯩꯅꯔꯒ ꯂꯥꯛꯄ ꯉꯥꯛꯇꯅꯦ ꯃꯣꯏꯅ ꯊꯥꯔꯛꯄ ꯃꯇꯝ ꯑꯩꯈꯣꯏꯅ ꯉꯁꯤꯐꯥꯎꯗ ꯑꯗꯨꯝ ꯌꯥꯔꯒ ꯂꯥꯛꯄ ꯉꯥꯛꯇꯅꯦꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯚꯣꯠꯁꯨ ꯍꯥꯏꯗꯣꯛꯄ ꯂꯣꯏꯈ꯭ꯔꯦ MLA ꯃꯣꯏ 10ꯒꯤꯗꯤ ꯗꯤꯃꯥꯟ ꯂꯦꯞꯇ꯭ꯔꯤꯕ ꯍꯧꯖꯤꯛꯐꯥꯎꯕ ꯃꯣꯏꯒꯤꯗꯤ ꯑꯗꯨꯝ ꯍꯥꯏꯐꯝ ꯊꯣꯛꯄ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯥꯏꯌꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯁꯤ ꯀꯩ ꯃꯔꯝꯒꯤꯅꯣ ꯁꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯂꯧꯕ ꯄꯥꯁꯇꯨ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯄꯣꯠꯁꯦ ꯃꯣꯏ ꯄꯤꯄ꯭ꯂꯦꯁ ꯏꯊꯤꯛ ꯀꯃꯤꯇꯤ ꯐꯝꯕꯤꯔꯒ ꯂꯧꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯇꯛꯁꯜꯂ ꯂꯥꯛꯄꯅꯤ ꯍꯥꯏꯔꯨꯔꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯥꯅ 15 ꯍꯥꯏꯔꯝꯕꯗꯨꯅ 16 17 ꯗꯧꯔꯒꯅꯤ ꯃꯥ ꯗꯦꯜꯂꯤ ꯆꯠꯈ꯭ꯔꯦ ꯆꯤꯌꯔꯃꯦꯟꯗꯣ ꯑꯗꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯄꯤꯀꯔꯗ ꯎꯅꯔꯦ ꯃꯣꯏꯕꯥꯅꯤ ꯐꯣꯟꯗ ꯑꯗꯨꯝ ꯑꯗꯨ ꯇꯧꯕ ꯑꯗꯥ ꯇꯧꯕꯅ ꯇꯧꯅ ꯂꯩꯌꯦꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔꯗ ꯐꯝꯃꯤꯕ ꯃꯌꯥꯝꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ प्रजा से नमधरग सुमाय क्या कुछ लेहंदुनो है अखोय मैकै मरी से करम कांदन बो चरप फंगंदु हुजि पीस है करम ग्राउंड की पीस नो बो बंगनि से मरमदि मैकै मरी चपे आबन तु कुकी ना कापे कोई डिफेंस अदुम तौर ले मसी पोसिन हन नेशनल मीडिया दा सो दुम हायर बबने ना अदुना सी क्या कुछ थमगिदुनो पीस हाइबा पोसे अखोय की चट मैकै मरी से फजन चटनर हलगा चंगथोक चंगचिन तौनरगा यानर
ꯌꯥꯅꯔꯒ ꯐꯖꯅ ꯂꯩꯕ ꯄꯣꯠꯇꯨꯅꯦ ꯄꯤꯁ ꯍꯥꯏꯁꯦ ꯁꯤꯗꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯃꯣꯏꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯗꯣ ꯐꯪꯉꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯁꯨ ꯄꯣꯛꯁꯜꯂꯛꯑꯦꯕ ꯃꯔꯝꯗꯤ ꯆꯍꯤ ꯑꯃ ꯐꯥꯔꯕꯁꯨꯐꯥꯎꯗ ꯀꯩꯝꯇ ꯇꯧꯗꯅ ꯂꯩꯕ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯦꯃꯣꯔꯦꯟꯗꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯒꯣꯕꯔꯅꯔ ꯎꯅꯅꯕ ꯍꯣꯠꯅꯈꯤ ꯍꯣꯏ CMꯗꯤ ꯑꯩꯈꯣই ꯀꯩꯅꯣꯗ ꯑꯣꯐꯤꯁ ꯕꯤꯌꯔꯗ ꯑꯣꯏꯅ ꯄꯤꯁꯜꯂꯒ ꯑꯩꯈꯣꯏ ꯀꯩꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒꯤ ꯃꯦꯔꯥꯒꯤ ꯁꯥꯏꯠꯇꯒꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡꯗꯒꯤ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯦ ꯃꯣꯏ ꯑꯣꯐꯤꯁ ꯕꯤꯌꯔꯗ ꯄꯤꯔꯝꯕꯅꯤ ꯑꯗꯨꯕꯨ ꯑꯊꯨꯕ ꯃꯇꯝꯗ ꯁꯤꯒꯤ ꯂꯩꯈꯥꯏ ꯑꯃ ꯇꯥꯅꯕꯁꯨ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯖꯔꯤꯕ ꯁ꯭ꯄꯤꯀꯔ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯆꯤꯌꯔꯃꯦꯟ ꯏꯊꯤꯛ ꯄ꯭ꯔꯤꯚꯤꯂꯦꯖ ꯀꯃꯤꯇꯤꯒꯤ ꯆꯤꯌꯔꯃꯦꯟ ꯊꯕꯛ ꯈꯤꯇꯪ ꯊꯨꯅ ꯇꯧꯕꯤꯌꯨ ꯃꯦꯗꯤꯌꯥꯗ ꯍꯥꯏꯕꯁꯨ ꯅꯣꯏꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯑꯗꯣ ꯍꯥꯏꯗꯕ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯍꯥꯏꯔꯕꯅꯤ ꯃꯔꯝꯗꯤ ꯃꯣꯏ 10ꯒꯤ ꯗꯤꯃꯥꯟꯁꯦ ꯉꯁꯤꯐꯥꯎꯗ 50 ꯂꯩꯔꯤꯕ ꯃꯤꯁꯤꯅ ꯈꯨꯝꯕ ꯉꯝꯕ꯭ꯔꯥꯕ ꯃꯣꯏꯅ ꯍꯥꯏꯔꯛꯄ ꯄꯣꯠꯁꯤ ꯌꯥꯔꯣꯏ ꯅꯣꯏꯅ ꯍꯥꯏꯕ ꯄꯣꯠꯇꯣ ꯃꯣꯏ ꯀꯩꯅꯣ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯐꯝ ꯂꯥꯛꯇ꯭ꯔꯒ ꯃꯣꯏ ꯗꯤꯃꯥꯟꯗꯣ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯄꯤꯗꯣꯏꯅꯣꯕ ꯍꯥꯏꯔꯒ ꯃꯣꯏ ꯑꯗꯨꯗꯨ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯟꯗꯦ ꯍꯥꯏꯕꯗꯨꯕꯨ ꯄꯥꯎꯈꯨꯝ ꯑꯃ ꯄꯤꯕ ꯉꯝꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯃꯣꯏ 50ꯅ ꯑꯗꯨꯒꯤ ꯀꯣꯏꯁꯟꯁꯤꯁꯨ ꯏꯃꯥꯒꯤ ꯃꯦꯔꯥꯒꯤ ꯁꯥꯏꯠꯇꯒꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏ ꯍꯪꯉꯤꯕ ꯑꯗꯨꯅ ꯈꯤꯇꯪ ꯆꯦꯛꯁꯤꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯁꯤ ꯅꯠꯇ꯭ꯔꯒꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯈꯥ ꯇꯥꯕ ꯑꯗꯨ ꯁꯨꯝ ꯑꯣꯏꯔꯛꯑꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯇ ꯂꯩꯕꯤꯔꯤꯕ ꯃꯣꯏ 50 ꯑꯩꯗꯤ 50ꯁꯦ ꯑꯗꯨꯝ ꯍꯥꯏꯅꯦꯕ ꯍꯧꯖꯤꯛꯁꯨ 50ꯁꯤꯅꯦꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯦ 10ꯅ ꯉꯝꯃꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯉꯁꯤꯁꯨ ꯍꯪꯉꯤꯁꯤꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯛꯈꯪꯗꯕ ꯍꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯍꯥꯏꯕꯗꯣ ꯄꯤꯊꯣꯛꯄ ꯉꯝꯗꯦ 15 ꯗꯦꯖ ꯊꯥꯕꯅꯤ ꯑꯩꯈꯣꯏꯗꯤ ꯏꯁꯥꯗ ꯀꯩꯒꯨꯝꯕ ꯄꯣꯠ ꯑꯝꯇ ꯄꯥꯏꯕ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏ ꯃꯥꯌꯣꯛꯅꯔꯒ ꯃꯣꯏ ꯇꯧꯕ ꯉꯝꯗꯕꯅꯤꯅ ꯑꯇꯣꯞꯄ ꯈꯣꯜꯂꯥꯎ ꯑꯩꯈꯣꯏꯒꯤ ꯚꯣꯏꯁ ꯑꯣꯏꯅ ꯑꯇꯩ ꯃꯐꯝꯗ ꯆꯠꯂꯒꯁꯨ ꯊꯥꯡꯒꯠꯅꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯊꯥꯡꯒꯠꯂ ꯂꯩꯔꯛꯄ ꯇꯥꯕꯅꯤ ꯃꯔꯝꯗꯤ ꯎꯄꯥꯏ ꯂꯩꯇꯦꯕ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯅ ꯉꯁꯤ ꯑꯣꯏꯍꯜꯂꯛꯏꯕ ꯄꯣꯠ ꯃꯦꯗꯤꯌꯥꯗ ꯊꯣꯛꯑ ꯉꯥꯡꯍꯜꯂꯛꯏꯕ ꯄꯣꯠꯁꯦ ꯅꯦꯁꯅꯦꯜ ꯃꯦꯗꯤꯌꯥꯗ ꯑꯣꯏꯔꯣ ꯑꯃꯗ ꯑꯣꯏꯔꯣ ꯉꯥꯡꯍꯜꯂꯛꯏꯕ ꯄꯣꯠꯁꯦ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ 50ꯅꯁꯨ ꯃꯔꯝꯗꯤ ꯊꯕꯛ ꯄꯥꯏꯈꯠꯄꯤꯔꯛꯇꯕꯗꯒꯤ ꯎꯄꯥꯏ ꯂꯩꯇꯦ प्रजा ꯋꯥꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯎꯔꯛꯄꯅꯤ ꯃꯁꯤꯒꯤ ꯅꯦꯁꯅꯦꯜ ꯃꯦꯗꯤꯌꯥꯗ ꯂꯥꯎꯔꯛꯄꯁꯤꯐꯥꯎ ꯇꯥꯗ꯭ꯔꯒꯗꯤ ꯑꯇꯣꯞꯄ ꯈꯣꯡꯖꯪꯁꯨ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯦ 50ꯅ ꯈꯤꯇꯪ ꯈꯟꯊꯕꯤꯔꯒ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯦ ꯄꯥꯡꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯏꯃꯥꯒꯤ ꯃꯦꯔꯥꯒꯤ ꯁꯥꯏꯠꯇꯒꯤ ꯗꯦꯜꯂꯤ ꯃꯩꯇꯩ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤꯒꯤ ꯁꯥꯏꯠꯇꯒꯤ ꯅꯧꯅ ꯍꯥꯏꯖꯔꯤ